आकाशवाणी इम्फाल ngangbam nganthoi na pau pajari Langi lairembi imoinu iratpagi tharum ngasi pangthoknaba sem saba loire waksingi 12 panba numit asida laining laisolgi setnabi amasung harau tayambaga loinana Manipur amasung Manipuri singna khundaba malemgi mafam singda yumyumda kumgi anau open amasung angau banga katuna tharum asi pangthoknagani Imoinu iratpa numina lakpada lusingba kayana yaifa paujel pirakli Rajapal Ajay Kumar Bhalana piba paujel dahai ngasigi senglaba numit asida ima imoinu na yumthong khuding sangduna Lanthum nungai yaifaba madi punsi nungsangba pinabiba oirasanu Rajya Sabha gi MP Ningthaulai Sembasana Zawba Manipur Vidhan Sabha gi Adaksa Thoksom Saitabarta Hanagi Mukhyamantri Nongthomam Biren MLA Singh Yumnam Khemchan Thongaujam Basanta Kumar K Robindrona imoinu iratpa numina lakpada yaifa paujel piri Imoinu iratpaga mari lenana Rajya gi Fisheries Department na sendona ngasi Imphal gi hapta kangjaibungda ahumlak suba imoinu ngagi mela hojik pangthokli ngagi mela ado hodokpagi tharomda Fisheries Department ki Commissioner Haubam Rosita Devi Fisheries Department ki Director T Fulen Maitei amasung Additional Director Jayarani Joint Director T Romina Sarukyakhi ngagi mela asida ngami amasung Cooperative Society singna puthokpa tongan ba nga makhal sing phangli thasigi mapanda Tripura dagi mahiroi Angel Sakmabu Deradunda Sakhangdaba singna halamba amasung mahaki manaw nupabu na tamthina furambagi thawangbu All Manipur Students Union Suna yaningdaba phungdokli Union asina thokpa cherol amada hai awang nungpoki mahiroi sing leba asigi tongan ba sahar singda mahi masing tamba amasung thaba inkhanga mari lenana leiba matamda tathi tawoina tawbugi thodok kya mamangda su thokre handaki thodok sida chenariba sing Uttarakhand Sarkar na thuba matamda cherak bibinaba Union asina taksilli Pradhanmantri Narendra Modi na New Delhi gi Rai Pithora Cultural Complex ta lakliba thangja numita senglaba piprawa relics exposition hodoklagani 18 suba sahisa da phangkhiba piprawa relics ngasi Gautam Buddha ga mari leine haina thajanari exposition asi miyamda uthokpa sina malemda santi nungsibana singba Gautam Buddha na tambiramba pautak sing ngak senduna thamnaba lebasna lepaleitana honari haibudu takle culture mantraloina thoromasiga mari leinana Lotus Light haina mingthonba kala sanskriti gi oiba exposition amasu pangthoknaba thorang tauri Kendra gi Information amasung Broadcasting gi Rajya Mantri Dr. L. Murugan na hairi sahi asida Kendra Sarkar na tongan ba thorang kaya paikhatuna English ngani ni futare ta Viksit Bharat ohenna baleba asigi khongjangda singthaningai oina manglomda changsinba ngamle New Delhi da ngasi pangthokpa Kendra Sarkar gi lisingani kuntaru ki calendar phongbugi thoromda Sri Murugan na hai Lebasi tungkoina saukhatpa puraknabagi damak mipum khudingmakki senmitlon fagarhanba amasung hiram khudingmakta saukhathanaba pandamda sarkarna thabak kaya paikhatli thoramaduda Information amasung Broadcasting gi Secretary Sanjay Jaju na hai ngasi phongliba calendar sida sarkarna mangjil thana paikhatpa thabak thoromsing ningthina masak takli Central Board of Secondary Education CBSE na Class 10 amasung 12 parikha gi anoba matam lauthokle CBSE gi cherol amana hai Class 10 gi parikha mathang sahi gi March 3 dagi hawgani tawramba adu March 13 dagi hawragani Amaromda Class 12 ki parikha su lisingani kuntaru ki March 3 dagi hawgani hairamba adu April 10 dagi hawragani CBSE na school singda parikha gi anobu matam asi mari leinaba mahiroi sing amasung mama mapa singda ningthina khanghanaba hairi Mapan Thoron Mantri Dr. S. Jaishankar Bangladesh ki hanagi Pradhan Mantri amasung Bangladesh Nationalist Party gi makok Begum Khalida Zia gi aroiba mathau mangam yaunabagi damak ngasi Dhaka da thongkhre akhanaba flight amada Dr. Jaishankar Dhaka gi Hazrat Shahjalal International Airport tak asi thongki mahakpu Bangladesh ta leiba Bharat ki High Commissioner Pranay Verma amasung commission gi senior official singna taramna okhi Khalida Zia gi aroiba mathau mangam Dhaka da leiba Manik Mia Avenue da Housing Lungthil Pangthokani Thoramaduda mapan lebaki lusing basing rajniti gi lusing basing amasung lebak kya gi miu sing sarugyagani Paulo Jare